आजादी का अमृत महोत्सव। इंग सोक लिसिंग चनिपान मरफुतरा माथोइगी एंग्लो मणिपुरी लांदा ब्रिटिश मणिपुर माइथीब पीखिबमदी लानफमदुदा लमदम मसिगी थौना लैरबा थौबा कयाना ममा लेबाक्किदमक थवाइना पोंथा पीखिबगी वारी ngasiगी मिरोलना मतम चुप्पदा निंगसिंगदुना लैरी। हाइरिबा लान अदुदा अखोइगी इपा इपुसिंगना लौखिबा थौदांग अदु थोइदोकना साउथोकचनिंगाई ओइखिबा इतिहासकी पन्डुप अमनी। हाइरिबा लान अदुदा मणिपुरी लानमीसिंगना नुमित ताबा लैते हाइनरिबा ब्रिटिश साम्राज्यकी लानमीसिंगबु थवाई फावबा पामुबा लैतना थौना फना लान थेंगनखि। असिगुमलबा मणिपुरगी साउथोकचनिंगाई ओइरबा लान अदुदा मणिपुरी लानमीबु लुसिंगखिबा अथौबा मेजर जनरल रुद्रसिंह यंखोइबगी वारी आकाशवाणी इम्फालगी पाउ कांगबुना आजादी का अमृत महोत्सव कुमारी लेनना पुथोकचबा ngasiगी थौरम असिदा पुदुना लाक्चरी। आजादी का अमृत महोत्सव। मेजर जनरल रुद्रसिंह यंखोइबा इम्फाल की चिंगमैरोंगदा इंग्लिश सिंह मचनिपान तरा तरुकी मार्च थादा पोखी। महाक अंगांग ओइरिंगैदिगी हौना मथौना मरिंगजल लैना सा लानगी मही कया तमदुना हौरखी। थोइदोकना मियोइ मिटौ चाउ सांगबा अथौबासी मैतैगी अरिबा पुयासिंगी मरमदसु फजना खंगबा मियोइ अमा ओइना हौरखी। लानफमदा खोंग थिंदुना नोंसागी ललाउ लाउबदा यक्नबगी मखुट्टा पाइबा खुलाई फाउबा ताहनबा ngambagi शक्ति लैबा मियोइ अमा ओइरमखि। मसिगी मथक्ता लैचिल्लोन पुयागी मटुंग इन्ना सबाउ लनबाउगा मरी लेनबा वाफमसिंग मांगजौनना खंगबा ngamba मियोइ अमसु ओइरमखि। अथौबा सिगी हौरकंगागी पुनसि वारी लिरदुना महाकी मसुनुपा चिंगमैरोंग यंखोइबा मेंजर लैकाइदगी यंखोम चंद्र कुमार मंगांगना आकाशवाणी इम्फालगी पाउ कांगबुदा असुमना फोंदोकले। अखोइगी इबुदौ मेजर जनरल रुद्रसिंह असि सोक लिसिंग अमगा चनिपान तरा तरुक्ता लमता थागी तरा मरीने पानबा इंग्रेजीगी तारीख ताहरगना तांग तरा तरे था हुम लिसिंग अमगा चनिपान तरा तरुक्ता हौजिक लरिबा चिंगमरोंग यंखोइबा मेजर लेकाय हाइना खंगनरिबा मफम असिदा पोखी। महाकी मपागी ममिंगना नेप्रम कवि अदुगा ममागी ममिंगना एलांगबुम चनु कवि। महागा पोमिनबा मचि मनाउजी मरीनी रुद्रसिंह हन्नी की मचा नुपा दोजो हाइबा मचा नुपा हन्न सिगी अदुगी मखा तारपदा लीला सिंह यंकोम लीला सिंह हाइबा सिगी मचा नेहागसिना। अखोइगी इबुदौ मेजर जनरल रुद्रसिंह असि मियोइ मितौ वांगना चाउबा मसा मौ यामना फबा थांग ता मुंगना अदु सरिक सरा मतिक चाना हइबा अदुगुम्बा मेजर मोरमि महासे थौ मचा यामबा महाना थांग ता अदुगा तोपा नहारोन सिंजु थांगता मतिक चाना तंबिरकपा अदुगुम्बा मेजर जनरल अमनी। महाकी थोदो हैदोपा मिंचत हाइबा तारगदी महासी नोंसागी खोंग थिंगदेना लालाउ लाउबा ख्वालावसिना येंगनबगी मखुत्ता पाइरिबा खुलाई फावबा तहनबा अमसुंग मयादा कोंगोन कादना वांदहनबा ngamba अदुगुम्बा अथौबा अमनी। लोइनना महासी लानगी मरमदा यामना हैथोइ सिंथोइबा सगोल तोंगबदा सुकी मतिक हैबा अदुगुम्बा मेजर मोरमी। अदुगा मथौना मरिंगजेन हारगदी मणिपुरगी खन्नबा थांग ताहैबा तरा खांगलपगी मनुंगदा महाक अमनी। अदुगा महासी मरुइना लानगी मतांगदा हारगदी महासी लैचिलोन फजना खंगबा लैचिलोन असिना करिगी कानगे हारगदी नुमितुदा माना लान चलमदा लैचिलोनदा सोलगा येंगबा मतमदा येंगनबगी माइकैदा चटकदबा खुदोंग थिबा थोकदबा म्यामसे लैचिलोन सिदा सोलगा खंगी। असिदुना नतना लमिलोन हाइबदी असांगबा लमसे मंत्र जंत्र हाइबा ताइ लाइसोन सि तोरगा अदुगा सिंजनबगी शक्ति भावदा अदुगमायना हई हाइदना अखोइगी अहल लमनसिंगना ताकपिरमी। महाक्सि वायल यामना फबा मतमदुदा थौगी मचा मसु सिंग खनरकपा सागै नातै खनरबुतंगदा अखोइगी थवैना अखोइगी बुधौ रुद्रसिंह असि कौदना माना वायलबगी थबक्सि मा हेक हई हाइदना अदुमातोना अखोइगी अहल लमनसिंगना ताकपिरमी। मणिपुरदा सुरचंद्रना निंगथौ ओइबा मतमदा पोमिनतबा मसिन मनाउसिंगी मरक्ता नुंगाइनदबा कया थोकलम्मी। मदुना मरम ओइदुना मसिन मनाउसिंगी मरक्ता थरुमदा उंखटनदुना नाकपाक तानरमी।
kuina omkatuna lerakpa nungsinadabagi thawongsing aduna yanaraktaba thorakpadagi Surachandra Maharajna ningthau phambal thadoktuna pokminnaba masin manausing puduna Brindabanda chatlibani haiduna satki aduga Kolkata da leiba matamadugi British India gi Viceroy da Tikendrajit amasung Kulachandra gi kangbuna ningthau phambal munbi haure haina pau tamchinduna mahaki mateng pangbina bahajaki madugi tungda Assam gi Chief Commissioner Mr. Quinton Lusingba khongmi lanmi sing yauba British ki kangbu ama Manipur da laktuna English sing machanipan marputara mathoi gi March ki tang kunmari gi ahingda konungda lon landa sinduna Jubraj Tikendrajit pu phana na bahonaki Ahingi lan aduda British sing maite lan misingi makutta chauna maithi banangki landa adubu sinbada maru oiba thodang laukiba British officer manga gi manga kaktuna hatki lemhoriba tai British singna maikai salai khangdana kaiduna senaki Tengnopal maikai da senkiba British singna wangjing dagi maitai masa manga amasung khongjom dagi maitai masa yangkai punna myo yangkai manga makhogi pot punana ba phaduna puki Athauba wangkai mairaba poilana lusingba lanmi kangbu amana Tengnopal phawba tanaduna phaduna pukiba maitai masa yangkai manga adu kalhauki maduda wangkai mairaba poilana masana sajaba handbomb yauba arambai sizinaduna British singadu tanthoki thaudok asigi tungda British singna Manipur gi lanmina handbomb paire habadu khangba ngamki Makhoigi officer manga hatkraba matungda khoisaungnaraba British singna sahidumakki March 18 da Manipur gi mathakta lan lauthoktuna maikai ahumdagi Manipur gi konung tamna landarakhi Tamu maikai romdagi sanglakpa British Bengal bu thingnanabagi matamaduda masagi sahi 63 suraba athauba Major General Rudrasing Yenkhoiba na maitai lanmi chatret keloinana Tengnopal gi Yenkhoiba pal Una palamadi Langol ipumlok na singma mafam singda lanban saduna thingnanaba kanna honaki Langol ipumlok ki lanphamda British sipai kaya maitai lanmi singna hatki British sipai sing hatpagi I tairaba khut chamkiba lok adubu haujik phawba ipumlok haina mafam madugi khunja singna khangnari masigi matangda Yengkhom Chandra Kumar mangangna makha tana asumna phongdokli Yenkhoibana sipai chatret amagu korana Tenopal da wangaba Hujiki Indo-Burma Rochil jigi hek biya thangmada leibani hujiki karo se akhoi Yenkhoipan harise chingdon ama ani ahum thangna na ching ahum taina na leiba karo ne aduga Yenkhoipan sarjina khwaidigi wangba chingdon ne ching matona du da kakhalaga biyengo matamda Burma rom de lakwa sipai khudimu loina irailana ubangamba aduguma jagani adugi mafam akoiba da sipai satret ko korana lan thenabgi damakta Yenkhoibana mahaki sipai ju ngakelere aduga het thangnabada maningam thangbu sarukta yamna luba lok amkhak lei kumbada heta ngamdaba yakta yamna luba British na Manipurda lan darakpa da loksina maramodana irailana changba ngamdaba lokse heta lanba ngamde aduna hujiki Yenkhoipa lere aduga haidi British lamje lanba yadabnina chingya da phorukpada attack toba adugi amana Palen Bazar dagi kadiktang akhogi kilometer ma haibetare aduda chalaga Unapan haidana submen road gi hek maning da pan nama sang na seme budo Yenkhoiba jigi amachung khoi lami thadoga panje wangna khar wangna tholani uwa ayam phaijalaga lanjan bangam darba thonba aduna madugi manaktu da chingam lei chingje hujik che langol chingko bane yam tawar mo hile de ma khong de da khoi phut chamari changwa torga machi ma pham se da khoi gorla gi khoi gi train torba sipai khar thame khoi gi budo Yenkhoiba jina smai ton hai train tobo moi khara thambojina asomda nakalomda na thorak ha bitara domda lakwa sipai jingje cingjala mo kala hatpa British ki sipai sing pham si am hale hatpa da mangam kakpa gi thang I taibudo madu makut chi napchan gi dana hujiki ipum lok hadra lei lok tu ipum lok kawe na khoi gi mafam adu da lei riba khoi chingi chinau sina khoi da talakpani khoi jo hana khangwarate ipum lok to tae aduga ipum lok si da makut chi chame hujiki ipum lok khoi photo nu khoi lok jerure Khusu khulai matik sana pairaba masing yamlaba British land missingna tapna taksilakpadagi Major General Rudrasing Yenkhoiba lusingba Maitai Tengol maning handoroktuna khongjomda lanban chaduna makha tana lan ngakna bahonaki Rudrasing Yenkhoiba konungda top amadi ahenba lanmi thajilakna pau pirakhi madugi tungda pauna prajabasi masung chongtha miyabu Major pham thindoktuna khongjom lan pham da tharakhi
Pauna Brajabasina Lusingba Maitei Tengol Masung Rudrasing Yenkhoiba Madi Chong Thamiana Lusingba Maitei Tengol Semduna British Singa Akan Mamong the Land Sonaki Khongjom gi lan phamda British singa kan mamong da lan soknaraba matungda Pauna Brajabasi yauna Maitei athauba kaya maraiba kidamak thawaina pontha piki Maikai ahumdagi taksilakpa British ki lan misingna Manipur gi lan misingbu maithiba piduna British na Manipur gi konung loksinki Manipur gi phiral singthaduna British singi phiran pahinduna Manipur British ki makha ponba loilam laibak ama oiki Manipurna British ki makha hek ponbaga Anglo Manipuri land saruk yakiba athauba ipa ipu kaya phaduna wayal bichar chathaba horakhi Jubraj Tikendrajit amadi Thangal General yauna athauba kayana maraiba kidamak nokna farsi gi sagai kaduna thawai thaki athauba ipa ipu kaya amabuna kala pani de loi thaki ahal oiraba Major General Rudrasing Yenkhoibadi sahi amarom British na phajinduna jail thamlaba matung da thadorakhi Athauba Rudrasing Yenkhoiba ahal oisilakpana maramoiduna mahaki poknafam Chingmairong Yenkhoiba Manjor Laikaida punsigi aroiba yahip tanki Athauba Major General Rudrasing Yenkhoiba gi masamasu oiriba singna Memorial Committee ama siamduna Sahi khudingi laikhidraba thauba sigi mafamda haikat laikat tamduna ningsing thorom kaya leptana pangthorakli masigi matangda Major General Rudrasing Yenkhoiba Memorial Trust ki member Laisam Sanatombina asumna hai Major General Rudrasing Yenkhoiba Memorial Trust na honajariba sing khara panjarabada singmerong khongnang ani karakta lairiba Tarfik Island asigi mayaida Yenkhoibagi murti ama sananaba mari lainaba authority da haijadana honajari aduga aikhoigi trust na satuna thijalubada thengnajarakpa tenongpol da laiba Yenkhoibagi palengi solpung village da lairiba unapal langol chingi singkhong da laiba ipumlok hairiba sing asi historical areas oina khanghanaba oina thambinaba mari lainaba authority da kanna haijadana honajari Aikhoigi athauba ipa ipu singna puwari gi tangkak kayada yeknaba singbu thauna phana mairong yaduna lanthengna kibagi mahina Manipur asi ngasi aikhoigi iramdam oiba phangjari Ipa ipu singi thawai amadi iga onaduna ngaklamba Manipur gi ningtamba amadi ngamkhai kaihendana ngaktuna thambai basi makhoi gi masa masu oiriba ikhoi gi thadok phadraba tangai phadabai thaudang amani makhoina kathokhiba kaya gi warina ngasi gi mirolna malem gi miya mamangda chauthok chaba phangjari Manipur gi apun masaktam amadi ngamkhai ngaktuna thambaga loinana Manipur bu hena chaukhutpa lamdam ama ohinnana ba hotna ba haibasina aikoi gi athauba ipa ipu singi mafamda katpa asengba sardanjali oigani Azadi Ka Amrit Mahotsav matang asida Akashbani Imphal gi pau kangbuna Azadi Ka Amrit Mahotsav thorunga mari lenena puthokchaba akhanaba thoram athauba Major General Rudrasing Yenkhoiba loijare Mathangi Nomaijing Numitki Pungpham Asimaktada Anauba Athauba Magi Wari Puduna Lakchage Thauram Asigi Aiba Thokchom Jogendrajit News Editor AIR Imphal Thauram Puthokpa Gin Gangte Assistant Director News AIR Imphal Tengbangba Thokchom Herojit Singh Lanthok Sakhiba Ngangom Kiran